Khorjei digital world ngasidi Loubuk Tharoi Thongba in tawjarage sida mamai phaknaba maning kaknaba honnarise Eige Loinabini ma thanga tumbaga putoktana honajarije khara wana thoe atagi natte ising da tingaga tawboidi mamaji thola mamai satpasi nungaigadaba aduna ising da tingaga tharoije mamai thola kan satpiu aduga khara laina tawnaba adagi tharoi ngasai mamai satpa maning kakpa loi loira ising da anjan chamba Loubuk Tharoi motpine ko amamta brush to chama misu lai adudi mataya mangani aduna fajana chamtho matungda ising hapaga cheng hapchanbiba mate cheng oragde moina fare si happisina khoigi tharoije macha yamusina othoraknaba adagi cheng je mix tawnabu khaibiba ko ada macha hi othogadi horen lokhatpada nungaidana aduni ada hujuk yengbiyo pungmari manga tinga matungda chenga tharoi macha tholeise othorakoi ada sina horen Tongam chamba horobani ada fajana chamthokui manga taruk tai fajana sengjibu ko aduga masa na horen phangbe nungaina haita namara alu morok tharoi loi futka doini adubu aluga tharoi gam futlage cooker amada namraga morok ko tongana futlage adi horen khandok khanjin tawbuda nungaina haita tadi kurang kacau, aduna alu japsin jaraga, kulage masih dah thongbi basi Eige temani, di masa ima sakpi temani kanjar mani, adu buma de koi dah cawi ni piwileram, nokfa de kita lalu ni dah, se, ini tanggal laga cooker kamtat adang, ngasai namraga morok kodon tongan bama, pa, itu kamtat adang cooker top pamada, si tongan iro laga, siam kadang ini ko, tharoi de yang jendela, fish, kamu. Video dari ke thuna kamise boring chudanaba haita aduna ngasagi namraga morok jo aina kam lengada koi temena machine bi lerame masi romasi dei khang salaga ngasagi kam thoba thoroise kangna ngowiba ado kemte yaudna ngowene khang ri kasuluk bi chang le aduna mai khara leitharaga ka halakta haita ising gi kangaga dum kasulukpaneba thum khara jaisan bi ai thum je manum chamung na thoroige chuppada mahaudo naba singaga mo otpiru ko sini se Tharoi Thongba process se haudo bonida singaura masi ngau bujing ngasai namraga adagi iromba se mukthubi mana happa se mix toksan dana masima mix toksalani fajana mix toksan de manam je dum tharoi gi manam bu khawrabani mukthubi manada dum tharoi manam namne ai Tharoi Thongba tharoi gi lehing manam nambaga loi phagara chamba khotpa tawbuda ko adai gi hujik khang thangalasi thau sok tongnaba si mix tawbi je gi temani ima sakpi tema adubu khoida chogi ni pi ora ba cha engine mustard oil engine jara thau se yam heibi kiba aduna kitang ga hiraga yare thauje khang jisu muna nama yaudabani maroi soi tongnaba maroi kopi tespata tillo degi khogi maru marang morok lera chow tespata chow de degi nakupi chow jini je Manipuri gi tongamba ma hause chow je mun tawje di haule thongba thakpa je patience lera ga di hawbe te hele dei tillo mu chow to san bi masima munna ngobiba munna ngoregi hawre thongba thakpa sidi tandaba essence leiba yam darkar lei thangori na job to solidi adu kya phangde nungara aduna hojik singa suba mu hapchan jaraga singa suba degi chana masuba dum hapchan jara mai mapalang mi sefa tangma thongdi pa hap ta hapi yengbada hawdo da mali chadan hawribra hawtabra di hangde tang bani na leira chaabsu ngamde thong thakpai video si yengba hawla loi mit ki kumhai ne me thong thakpai video ja thum number namdaba gamen ta putte hawi dha loi ana maroi ba na mun ngau aduna process di chumna takpa aduga ngau base mun ngau bi ba mun ngau si da khoi sai rumra jira hapin jara adagi mithi
mithi machal mu hapchanjare dai maru marang hapun si ngan munna mu oktarba tara ko munna ngawi ge hawre video do be ten bawani tharoi thongba ji bra nongmam changi da tharoi kakpadi hawraga ren chuppa ga langthopa bogda dum nongmam changi ai je ngasai gi mix tawgibedo tharoi putpa ngawra matungda iromba namra adagi mukhui manadu thau soktu da haijanba jora na masi fajana sawhallaba sawladi lore tharoi thongba bu simangai keno tharoi thongba bu je thum khra thakchalaji ngasai thumgi chang khangoro ka laidi fadigom timing se fadigom hapchalani e tharoi ni na hoji amu kitchen king ga garam masala ga dok khra hapchalasi simangai tharoi thongba bu meamu thagachiri thank you all nusibiduna Khorjei mapugi channel asibu YouTube ta subscribe tawbiramu Facebook ta follow tawbiramu thank you all digital world